Akasbani Imphal Ngangbam Nganthoi na pau pazari. Education sector da ningthina sel thada duna horukliba mahiroi singda mahi masingi mangal ningthina lehenba ngamlabadi manglom da sangsinba khunai ama oiba ngamgani haina Lok Sabha gi MP Angomsa Bimol Akoijamna hairi. Office of the Member of Parliament Lok Sabha Inner Manipur na sinduna the role of legislature in tackling the present crisis and crafting a new Manipur haiba hiramda Imphal gi lamphel patta leba Indian Medical Association Manipur State Branch ki auditorium da ngasi pangthokiba ahanba state level essay competition lisangani kunmanga gi makok mathang taraba mahiroi singda pungning thogatuna mana yenthokpagi thoramda Sri Bimol na hai malem gi oina mangjil thaba leba ama sainana oiba ngamlakliba asi sahi kunlom gi mamangdagi hona leba aduda education policy semdoktuna afaba university kaya lengba ngamkhiba aduna achauba maram ama oiri asumna mai pakna bohonabada education sector da sel thadabagi mathakta afaba policy semduna policy adubu ningthina thabakta onthokpa ngamba lusingba sing thorokpagi tangai fadaba lei hana leramba asoiba sing chubthokpa amadi tungkoigadaba policy semduna mityeng sana thamduna thabak tawbagi tangai fadaba leigani afaba mating leiba naharol sing puthokpa ngamlabadi lekai natraga khunai adu afaba nungai yaifaba maikerom da sangsinba ngamgani haina MLA Karam Shyamna hairi Social Development Organization Karam na sinduna Imphal West Jilagi Karam Lai Haraubung Community Hall da tara marirak subo oina pangthokiba meritorious mahiroi sing pungning thogatuna taram okpagi thorumda Sri Shyamna hai afaba angang ama semgatnaba honabada mama mapa kairo lekai amasung club na singbagi tagai fadaba thodang sing lei Thaksi khasi khangba lairik laisu haiba mahiroi singna hena masing yamlaba matamda hena saukhatpa khunai ama purakpa ngamgani District Administration Ferzolna Zila adugi Child Protection Unit amasung Social Welfare Department ka khusamna sinduna Nasa Mukta Bharat Abhiyan gi makhada Zila adugi Bungpi Jautu amasung Thanlon khulsingda nisa siznabagi amangba singi matangda miyamda khanghanaba thoram pangthokre thoram aduda Zila asigi Deputy Commissioner Manwam Singh ADC Joel G Haukip yauna sarkar gi mukok thongba official kya saruk yakhi Kanagumbana lamlaki sa usek hatuna saba amadi yonbagi thawang chatharabadi Wildlife Protection Act ki makhada ahakpa cherak piba yai haina Jiribam Jila gi Forest Division gi DFO Elangbam Nirmala na hairi Jiribam Jila gi Lalpani Kaithel da ngasi Jila adugi Forest Division na sinduna Wildlife Management and Rescue Technique haiba hiramda nongmagi oiba pangthokiba awareness program gi thauramda Sri Nirmala na makhatana hai Jiribam asi lamlaki sa usek marang kaina leiba Jila singi manungda amani Kanagumba singna lamlaki sa usek sing bohatuna sabagi thong sing thengnaba amadi thong sing adubu chathariba singda bhab tahanaba thoram adu pangthokpani Singkhai hunba polo club ki kunthra suba mapok namit ki palan tharong asi Imphal Jila gi Kongpal Iran pham thongkhong community hall da pangthokre club asina sinduna pangthokiba thoram aduda Manipur Pony Society gi President Professor CH Priyaranjan hai Manipur gi sagol makhal poni asi kannaba amsung polo masana bu yokhanabagi damak lam asida thawai yaujaba amsung ningthina khangba miyoi singna sarkar gi policy program sembada yauksinbagi matam oire Rajya sida Manipuri poni hinghanaba honabada thengnariba khudongsa daba sing asi yengluraga malemda lamdam asibu masak takliba polo masana amadi poni makhal asi mangkhigadra haibagi chauna mi paiba leiri adubu Manipur gi polo masana asi Bharat Sarkarna unique selling point oina paikhat kadoribe thorang asina polo gi afaba tungi lambi ama ohelakpa yai Manipur Sarkar gi Directorate of Environment and Climate Change report amagi matung ina ngasi rajya sigi oina khwaidagi sabagi chang asi None Jila da Celsius degree 39.18 oikhi Imphal West Jila dana 38.8 oikhi aduga Tengnopal Jila dana sabagi chang asi khwaidagi nemna 38.18 oikhi BJP Parliamentary Board ki mifam ama ngasi New Delhi da leba dol gi headquarters ta pangthokli mifam aduda Pradhan Mantri Narendra Modi BJP gi National President amasung Haksel Mantri JP Nadda Griha Mantri Amit Shah amasung Haksel Mantri Rajnath Singh yauna Parliamentary Board ki members sing saruk yari dol gi paun hai mifam aduda Uparashtrapati gi mikhalda kanabu mirep oina puthokadagi haibadugi matangda sukhanaraba yai pauloi jare